Khangabok ASIGI Samaram village polling number 35/37 की president Oiramba Thangjam Kulachandra Singh na tha asigi AMADA EKHANG LEIKHIDBADA party asigi THOUMI SINGNA minute ani TUMINNA LEPTUNA AWABA FONGDOKKHRE Khangabok block Congress committee KBMCC amadi AYCC na sinduna wangbal da leiba Congress bhavan da ngasi pangthokiba awaba phongdokpagi thoramda Khangabok Kendra ki MLA Okram Suraj Kumar gi loinabi Dr. Okram Miki KBCC ki President TH Ibomcha social worker Laisham Subhas na chingba party se ki thomi kayasu sarugyaki awaba phongdokpagi thoramadu da wangang ki basingna Thangjam Kulachandra Singh na laikidaba asi party se ki choba mangjabani mahangna party se ki damakta khanjaramba amadi tawiramba thabak thoram Singh adu ekoi khudemangna pangthokminasi mahaki lehuriba imung manungi awabadasu saruk yajari haiki Thauramadu da laikhidrabagi photo da laishu katna mahaki thawaina mapugi leikolda ingne chikna thabinaba thauni jakhi